Mahiroi Singidamak Nungairaba Pauche, Nobel Institute of Competitive Exam, NICE Canchipur Coaching Institute Asida, Lakadoriba, SSC GD exam gi written exam gi damak special course ama, how kiba tang taruktagi haujari. Loina special course asigi ani suba batch oina, lakiba tang kundagi haujaragani. Haribi special course asibu yobi hoba satra singna, Lakadoriba SSC, CGL, CPO, MTS amadi, clerical exam chingbadasu, yamna kanaba course ama oigani. Institute asida yauba satra singi damak, SSC GD gi physical amadi, medical examination gi complete guidelines su pizagani. SSC GD exam asi Central Armed Police Force singda Constable post launanaba recommend amani. Handak sahi oina November gi tang kun mari dagi application form thaba haugadori. RTI apply amagi matung ina masina 80,000 plus vacancy laigadori. Aduga Manipur gi oina 1,000 plus vacancy oirakpa yai haina panari. Exam asi 2024 February gi tang kun dagi haugadori. NICE Coaching Center Manipur gi top active service coaching center amani. Sahi teret ki experience lairaba Ningthizana takpi tambiraba amadi army gi colonel amana guide tawiriba coaching center amani. How kiba sahi singda active service ta mai pakpa satra nipu hena puthokraba institute amani. Course asi da lan gi setheng phanglaba amasung nupi masa singda akhanaba discount pizagani. SSC gi tongan ba exam sing mai pakningba amadi GD gi post asi bu pambiba nupa masa nupi masa singna sahi asi gi yamlaba vacancy asi gi khudongchaba lobi honaba gi damakta akupa marol gi dama makhada pizariba number sida call tobiro 700-504-7287 loinana 700-5234-3446 ngasi magtanabiyu unabiyu Nobel Institute of Competitive Exams NICE Canchipur a coaching institute.